ꯑꯩꯉꯣꯟꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯊꯕꯛ ꯑꯃꯒ ꯍꯥꯏꯔꯛꯎꯅꯦ ꯑꯩꯅ ꯇꯧꯕꯗ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯒ ꯅꯪꯅ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯕꯗ ꯁꯥꯎꯅꯤꯡꯕ ꯊꯕꯛ ꯑꯃꯒ ꯍꯥꯏꯔꯣ ꯀꯣꯏꯕ ꯀꯣꯏꯅꯔꯗꯤ ꯂꯧꯕ ꯇꯥꯕ ꯑꯗꯒꯤ ꯑꯃꯅ ꯀꯣꯏꯔꯝꯒꯅꯤ ꯆꯍꯤ 7-8 ꯏꯁ ꯇꯜꯂꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯂꯩꯔꯗꯣꯏꯅꯣ ꯈꯜꯂꯤ ꯍꯦꯜꯂꯣ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯑꯋꯥꯔ ꯆꯦꯅꯦꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯀꯣ ꯍꯥꯏꯗꯤ ꯄ꯭ꯂꯥꯅꯤꯡ ꯂꯩꯇꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯕꯀꯣ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯁꯤꯒ ꯍꯥꯏꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯦ ꯍꯥꯏꯅ ꯃꯀꯣꯛꯁꯤꯒ ꯂꯥꯛꯑꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯁꯦꯝꯃꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯊꯦꯡꯗꯤ ꯌꯥꯝꯅ ꯊꯦꯡꯉꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯥꯁꯨ ꯃꯥꯁꯨ ꯍꯟꯗꯛꯁꯦ ꯗ꯭ꯌꯨꯇꯤ ꯈꯔ ꯀꯟꯕꯀꯣ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯤ ꯂꯩꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯌꯥꯝꯅ ꯐꯪꯗꯦꯕ ꯑꯗꯨꯗꯨꯅ ꯃꯥꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯅꯤꯡꯉꯕꯀꯣ ꯃꯥꯁꯨ ꯍꯥꯏꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯩ ꯐꯪꯉꯤꯗꯅ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯌꯥꯝꯅꯁꯨ ꯏꯪꯉꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕꯩꯗꯃꯛꯇ ꯁꯤꯒ ꯍꯤꯜꯇꯔ ꯊꯥꯔꯦ ꯍꯤꯜꯇꯔꯁꯤꯒꯤ ꯃꯅꯥꯛꯁꯤꯒ ꯐꯝꯃꯒ ꯑꯗꯩ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯀꯔꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯗꯗꯥꯗ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯄ꯭ꯔꯦꯡ ꯇꯧꯗꯣꯏ ꯅꯠꯇꯦ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯗꯗꯥꯗ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤꯗꯅꯀꯣ ꯑꯗꯨꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯚ꯭ꯌꯨꯗꯣ ꯌꯥꯝꯃꯦꯕꯀꯣ ꯍꯣꯏ ꯚ꯭ꯌꯨ ꯃꯌꯥꯝ ꯌꯥꯝꯕ ꯃꯤꯒꯤꯗꯤ 5K 6K ꯒꯥꯏꯁꯦ ꯍꯥꯏꯗꯤ ꯀꯩꯁꯨꯝ ꯂꯩꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯗꯤ 5K 6Kꯁꯦ ꯌꯥꯝꯅ ꯌꯥꯝꯃꯕꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯍꯔꯥꯎꯋꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯗꯗꯥꯗ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯗꯨꯛꯖꯥꯝ ꯚ꯭ꯌꯨ ꯌꯧꯅꯤꯒ ꯍꯥꯏꯗꯣ ꯊꯥꯖꯔꯨꯗꯕꯀꯣ ꯑꯗꯨꯒ ꯚ꯭ꯌꯨꯒ ꯃꯌꯥꯝ ꯌꯧꯕꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯅꯝꯕꯗꯀꯣ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯤꯡꯅ ꯁꯨꯝ ꯍꯥꯏꯔꯛꯏꯕ ꯅꯪꯒꯤ ꯍꯁꯕꯦꯟꯁꯦ ꯌꯥꯝꯅ ꯐꯩ ꯅꯪ ꯍꯁꯕꯦꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯍꯜꯂꯛꯎ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯁꯦ ꯗ꯭ꯌꯨꯇꯤ ꯀꯟꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯐꯖꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕꯒꯤ ꯇꯟꯖꯥꯗꯣ ꯐꯪꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒꯀꯣ ꯑꯩꯅ ꯁꯨꯝ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯀꯩꯀꯩꯗꯣ ꯑꯗꯨꯒ ꯑꯩꯗꯤ ꯌꯨꯇꯨꯕꯀꯤ ꯃꯔꯝꯗꯁꯨ ꯃꯉꯣꯟꯗ ꯍꯥꯏꯒꯦꯅ ꯇꯧꯔꯤꯅꯤ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣ ꯁ꯭ꯀꯤꯞ ꯇꯧꯕꯤꯗꯅ ꯑꯗꯩ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯒꯦꯕꯀꯣ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯀꯩꯅꯣꯅꯦ ꯍꯦꯜꯂꯣ ꯃꯤꯅ ꯍꯦꯜꯂꯣ ꯍꯥꯏꯗꯤ ꯅꯪꯁꯨ ꯍꯦꯜꯂꯣ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯥ ꯀꯩꯗꯧꯔꯤꯒꯦ ꯑꯣ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯤꯅꯤꯅꯦ ꯑꯃꯈꯛ ꯑꯩꯒ ꯅꯪꯒ ꯄ꯭ꯔꯦꯡ ꯇꯧꯕꯒꯤꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯅꯉꯣꯟꯗ ꯅꯍꯥꯟꯃꯨꯛ ꯄ꯭ꯔꯦꯡ ꯇꯧꯔꯛꯇ꯭ꯔꯅꯦ ꯇꯥꯏꯌꯦꯕ ꯑꯗꯨꯗ ꯅꯪꯅ ꯍꯦꯛ ꯍꯪꯉꯤꯗꯅ ꯍꯥꯏꯗꯤ ꯀꯌꯥꯝ ꯖꯧꯔꯦ ꯃꯤ ꯀꯌꯥꯝꯅ ꯌꯦꯡꯉꯦ ꯍꯪꯗ꯭ꯔꯅꯦ ꯑꯗꯨꯗꯣ ꯑꯩ ꯅꯉꯣꯟꯗ ꯉꯁꯤꯗꯤ ꯍꯥꯏꯒꯦꯅ ꯑꯗꯨ ꯇꯧꯔꯤꯕ ꯀꯌꯥ ꯖꯧꯔꯦ ꯈꯪꯕ꯭ꯔꯣ ꯀꯌꯥꯅꯣ 6,000 ꯑꯗꯨꯃꯥꯏꯅ ꯖꯧꯔꯦꯅꯦ ꯑꯗꯩ ꯃꯤꯅꯁꯨ ꯍꯥꯏꯔꯛꯏꯕ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯌꯥꯝ ꯍꯥꯏꯔꯛꯏꯅꯦ ꯀꯩꯅꯣ ꯍꯥꯏꯕꯨ ꯍꯥꯏꯗꯤ ꯎꯪꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯎꯪꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯥ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯍꯪꯒꯦ ꯅꯪꯅꯦ ꯈꯪꯉꯕ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯨꯄꯤ ꯀꯌꯥ ꯀꯣꯏꯔꯛꯀꯦ ꯅꯨꯄꯤꯒ ꯀꯣꯏꯔꯛꯇꯦꯗ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ ꯁꯤꯖꯅꯤ ꯑꯁꯦꯡꯕꯩꯅꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦꯗ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯅ ꯀꯣꯏꯔꯛꯏꯕ ꯅꯪꯒꯤ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯦ ꯅꯨꯄꯥꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔ ꯀꯣꯏꯔꯤꯅꯣꯕ ꯅꯪꯅ ꯑꯗꯨꯗꯤ ꯂꯨꯍꯣꯡꯉꯅꯦꯅ ꯈꯟꯗꯅ ꯂꯧꯔꯅꯦꯅ ꯈꯟꯅ ꯀꯣꯏꯔꯤꯅꯤꯅ ꯍꯥꯏꯗꯤ ꯂꯧꯔꯅꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯗꯤ ꯅꯨꯄꯤꯁꯦ ꯀꯣꯏꯕ ꯌꯥꯗ꯭ꯔꯕ ꯀꯣꯏꯅꯔꯒ ꯃꯤ ꯃꯌꯥꯝꯅ ꯇꯧꯅꯕꯗꯨꯗꯤ ꯄꯥꯝꯗꯦꯗ ꯍꯥꯏꯗꯤ ꯀꯣꯏꯕꯨ ꯀꯣꯏꯅꯗꯤ ꯂꯧ ꯇꯥꯕ ꯀꯣꯏꯕꯨ ꯀꯣꯏꯅꯔꯗꯤ ꯂꯧꯕ ꯇꯥꯕ ꯍꯥꯏꯗꯤ ꯀꯣꯏꯅꯗ꯭ꯔꯗꯤ ꯂꯧꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯅꯨꯄꯤꯁꯦ ꯀꯣꯏꯕꯨ ꯀꯣꯏꯈ꯭ꯔꯗꯤ ꯂꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯀꯣꯏꯔꯨꯕ ꯅꯨꯄꯤꯗꯣ ꯂꯧꯅꯦꯅ ꯈꯜꯂꯒ ꯀꯣꯏꯔꯤꯕꯗꯨꯅ ꯑꯗꯨꯗꯤ ꯅꯪꯁꯦ ꯑꯩꯒ ꯀꯣꯏꯅꯕꯒ ꯁꯨꯝ ꯈꯜꯂꯕ ꯑꯩꯁꯦ ꯂꯧꯔꯅꯤ ꯍꯥꯏꯅ ꯂꯧꯔꯅꯦꯅ ꯑꯍꯥꯟꯕꯗ ꯆꯨꯝꯅ ꯑꯩ ꯑꯍꯥꯟꯕ ꯀꯣꯏꯅꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯎꯠꯊꯣꯛꯏꯗꯨꯗꯤ ꯍꯥꯏꯗꯤ ꯅꯪ ꯎꯅꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯑꯗꯨꯗꯣ ꯑꯩꯅ ꯅꯪ ꯎꯅꯕ ꯂꯥꯛꯇꯣꯔꯦꯅ ꯖꯨ ꯊꯛꯇꯅ ꯈꯣꯠꯇꯅ ꯂꯥꯛꯄ ꯇꯥꯔꯗꯤ ꯃꯇꯨꯡꯗ ꯅꯪꯅ ꯁꯤ ꯅꯨꯄꯥꯁꯦ
ꯅꯍꯥꯟꯒꯤ ꯃꯅꯨꯡꯗ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯈꯪꯕ ꯇꯥꯔꯗꯤ ꯀꯩ ꯀꯥꯟꯅꯒꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯈꯪꯍꯟꯈꯤꯒꯦ ꯑꯩꯁ ꯋꯥꯔꯤꯒꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕ꯭ꯔꯥ ꯀꯣꯏꯗꯕ꯭ꯔꯥ ꯑꯗꯨꯇ ꯍꯥꯏꯔꯛꯑꯣ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯒ ꯅꯨꯄꯤ ꯑꯃꯒꯗꯤ ꯋꯥꯔꯤ ꯁꯨꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯃꯊꯛꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯤꯖ ꯈꯔꯅꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯪꯐꯝ ꯈꯔꯅꯤ ꯂꯩꯅꯤ ꯇꯋꯥꯔ ꯐꯪꯗꯕ ꯃꯐꯝꯗꯁꯨ ꯃꯌꯥꯝ ꯇꯥꯏ ꯑꯗꯨꯅ ꯕꯣꯔꯗꯔꯗ ꯂꯩꯕꯅꯤꯅ ꯇꯋꯥꯔ ꯐꯪꯗꯕꯅ ꯅꯝꯃꯤ ꯅꯨꯃꯤꯠ 5ꯅꯤ ꯀꯣꯏꯅꯕꯗꯨꯒ ꯀꯌꯥꯔꯛ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤꯕ ꯅꯨꯄꯤꯗꯨꯒ ꯅꯨꯄꯤꯁꯤꯒ ꯑꯂꯤꯛꯁꯤꯒ 50 40 ꯑꯣꯏꯔꯝꯒꯅꯤ ꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯉꯥꯏꯍꯥꯛꯅꯤꯅ ꯆꯥꯛ ꯆꯥꯔꯕ ꯇꯨꯝꯃꯕ ꯅꯪꯁꯦ ꯐꯖꯅꯗꯤ ꯑꯣꯛꯇꯕꯖꯥꯠꯅꯤꯌꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯝꯕ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯑꯗꯒꯤ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯏꯆꯟꯅꯨꯄꯤ ꯍꯣꯏꯗ ꯃꯣꯏꯅ ꯇꯧꯔꯒ ꯄꯤꯔꯛꯏꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯁꯥꯟꯅꯔꯒ ꯁꯨꯇꯤ ꯂꯥꯛꯑꯦ ꯐꯪꯅꯔꯦ ꯅꯣꯏꯒꯤ ꯁꯦꯅꯥ ꯒꯥꯟꯙꯤꯒꯤ ꯀꯩꯅꯣꯗꯨꯒ ꯃꯣꯃꯣ ꯆꯥꯃꯤꯟꯅꯔꯦ ꯈꯪꯉꯦꯁꯦ ꯌꯥꯔꯦ ꯅꯥꯈꯣ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯗꯦꯅ ꯍꯥꯏꯔꯒ ꯑꯗꯣ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯇꯧ ꯀꯣꯏꯔꯝꯃꯤꯅꯣꯕ ꯍꯥꯏꯗꯤ ꯀꯣꯏꯅꯔꯕꯣ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯋꯥꯔꯤꯗꯣ ꯅꯨꯃꯤꯠ 2 3 ꯈꯛ ꯁꯨꯅꯩꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ 2 3 ꯋꯥꯔꯤ ꯁꯨꯅꯔꯝꯃꯤꯕ ꯋꯥꯔꯤ ꯁꯨꯅꯔꯝꯃꯒꯗꯒꯤ ꯑꯩꯅ ꯁꯛꯇ ꯇꯥꯈꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯎ 2 3 ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯒ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯗꯣꯛꯎꯔꯕꯕ ꯍꯥꯏꯕꯗ ꯃꯁꯛꯄꯨ ꯈꯪꯗꯦꯗꯨꯒ ꯎꯕꯧꯅꯗꯦ ꯇꯥꯗ꯭ꯔꯣ ꯇꯥꯏ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯁꯤꯗꯣꯔꯦꯕ ꯍꯥꯏꯔꯛꯑꯣꯕ ꯍꯥꯏꯗꯤ ꯅꯪꯗꯣ ꯅꯨꯄꯤꯗꯨꯒ ꯀꯩꯒꯨꯝꯕ ꯀꯣꯏꯅꯕꯗꯣ ꯈꯔ ꯀꯨꯏꯅ ꯍꯥꯏꯗꯤ ꯀꯣꯏꯅꯕ ꯅꯠꯇꯦꯗꯅꯀꯣ ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯛꯇꯅꯤꯅ ꯅꯨꯃꯤꯠ 2 3 ꯈꯛ ꯑꯗꯣ ꯅꯨꯃꯤꯠ 2 3 ꯈꯛꯇꯨꯒ ꯈꯔ ꯍꯦꯟꯖꯜꯂꯨꯗꯅꯒ ꯊꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯅꯣꯏ ꯑꯅꯤ ꯀꯣꯏꯅꯈ꯭ꯔꯗꯤ ꯑꯩꯒ ꯅꯪꯒ ꯊꯨꯡꯅꯔꯝꯗꯕꯩ ꯋꯥꯔꯤ ꯂꯩꯅꯦ ꯂꯥꯏꯕꯛꯇ ꯏꯅ ꯂꯩꯔꯕꯅꯤ ꯅꯨꯃꯤꯠ 2 3 ꯋꯥꯔꯤ ꯁꯨꯅꯔꯝꯃꯒ ꯑꯗꯨ ꯃꯇꯨꯡꯗ ꯑꯩ ꯃꯊꯛꯇ ꯀꯥꯈꯔꯦ ꯇꯋꯥꯔꯒ ꯐꯪꯗꯦ ꯂꯤꯁꯤꯡ 13 ꯋꯥꯡꯕ ꯆꯤꯡꯗꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯀꯥꯈꯠꯇꯔꯦ ꯇꯋꯥꯔꯒ ꯀꯔꯤꯝ ꯐꯪꯗꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒ ꯅꯪꯒꯗꯤ ꯊꯨꯡꯅꯔꯔꯣꯏ ꯍꯥꯏꯕ ꯅꯪꯒ ꯀꯩꯒꯤ ꯊꯨꯡꯅꯔꯣꯏꯗꯣꯏꯅꯣ ꯂꯥꯏꯕꯛꯇ ꯂꯩꯕ ꯄꯣꯠꯇꯨꯕꯨ ꯍꯣꯏꯅꯦ ꯅꯪ ꯅꯔꯥꯏꯕꯛꯇ ꯑꯩꯁꯦ ꯏꯅ ꯂꯩꯈ꯭ꯔꯦ ꯅꯪ ꯈꯪꯉꯕꯅꯤꯅꯦ ꯑꯗꯨꯅꯦꯕ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯁꯦ ꯌꯥꯔꯦ ꯃꯇꯦꯡ ꯉꯥꯡꯉꯅꯨ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯒ ꯇꯧꯔꯅꯨ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯂꯣꯏꯁꯜꯂꯣ ꯅꯠꯇꯦ ꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ꯭ꯔꯕ ꯃꯁꯛꯇꯣ ꯎꯍꯧꯗꯦꯗ ꯃꯇꯝꯗꯣ ꯀꯥꯏꯗꯩ ꯃꯁꯛꯒ ꯎꯗꯕꯤ ꯀꯣꯏꯔꯤꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗꯅꯦꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯋꯥꯔꯤꯒꯗꯤ ꯂꯣꯏꯔꯦꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯅꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯪꯁꯨ ꯃꯁꯛ ꯎꯄꯣꯠꯇꯦꯅꯦ ꯕꯔꯞꯇ ꯀꯥꯞꯄ ꯐꯣꯇꯣ ꯑꯃꯈꯛ ꯎꯏ ꯑꯗꯨ ꯃꯉꯥꯏ ꯑꯇꯩ ꯀꯔꯤꯝ ꯎꯄꯣꯠꯇꯦ ꯑꯗꯨꯁꯨ ꯐꯣꯇꯣ ꯍꯥꯏꯁꯤꯒ ꯃꯁꯛ ꯍꯥꯏꯁꯤꯒꯗꯤ ꯑꯗꯨꯝ ꯈꯦꯠꯅꯗ꯭ꯔꯣꯃꯤꯅ ꯑꯩꯁꯨ ꯕ꯭ꯂꯥꯏꯟꯗ ꯁꯨꯝ ꯀꯤꯛ ꯀꯥꯎꯔꯤꯃꯤꯅꯦ ꯑꯗꯨꯕꯨꯗꯤ ꯅꯠꯇ꯭ꯔꯣ ꯍꯣꯏꯕ ꯍꯥꯏꯗꯤ ꯎꯈꯥ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯦꯕ ꯑꯩꯈꯣꯏꯅꯤ ꯐꯪꯅꯈ꯭ꯔꯤꯗꯣ ꯅꯠꯇ꯭ꯔꯥ ꯍꯣꯏꯅꯦ ꯃꯇꯝꯗꯨꯒꯗꯤ ꯐꯣꯟꯁꯨ ꯀꯩꯅꯣꯗꯤ ꯐꯣꯟꯁꯦ ꯀꯔꯤ ꯇꯋꯥꯔ ꯅꯨꯡꯋꯥꯔꯅꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯣ BSNLꯒꯤ ꯇꯋꯥꯔꯗꯅꯦꯕ ꯐꯪꯉꯤꯗꯣ ꯋꯥꯔꯤ ꯑꯃꯈꯛꯀ ꯍꯪꯒꯦꯕ ꯍꯥꯏꯗꯤ ꯑꯩꯒ ꯅꯪꯒ ꯍꯥꯏꯗꯤ ꯊꯨꯡꯅꯔꯤꯁꯦ ꯅꯪ ꯌꯥꯝ ꯍꯔꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁ ꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯂꯧꯔꯝꯃꯣꯏꯗꯕꯣꯅꯦ ꯑꯗꯨꯃꯥꯏꯅꯒ ꯈꯟꯕ꯭ꯔꯥꯕ ꯈꯟꯗꯦꯗ ꯍꯥ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯈꯜꯂꯦꯕ ꯀꯩꯗ ꯂꯥꯏꯕꯛ ꯐꯔꯤꯕ ꯑꯩ ꯂꯧꯔꯒꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯗꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯊꯝꯕ ꯆꯥꯛꯇꯣ ꯑꯩꯅ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯕ꯭ꯔꯅꯦ ꯑꯐꯪꯕꯗꯣ ꯆꯥ ꯇꯥꯕꯅꯤ ꯑꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯄꯁꯇꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯂꯧꯔꯒ ꯅꯪ ꯄꯁꯇꯥꯏꯗꯦꯗ ꯀꯩꯒꯤ ꯄꯁꯇꯥꯗꯣꯏꯅꯣ ꯍꯔꯥꯎꯔꯕ ꯑꯁ ꯑꯟꯖꯂꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯣꯏꯁꯦ ꯑꯩꯗꯤ ꯍꯔꯥꯎꯏꯍꯦ ꯀꯥꯏꯅ ꯈꯟꯕ꯭ꯔꯕ ꯍꯔꯥꯎꯏꯌꯦꯕ ꯍꯥ
harawe hꯥꯏꯕ ꯑꯁꯦꯡꯕꯩ ꯍꯔꯥꯎꯋꯦ ꯍꯥꯏꯔꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯈꯜꯂꯤ ꯍꯔꯥꯎꯋꯦ ꯑꯇꯩꯗꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯍꯪꯅꯤꯡꯗ꯭ꯔꯣ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯍꯪꯅꯤꯡꯗ꯭ꯔꯣ ꯍꯪꯅꯤꯡꯕꯗ ꯍꯪꯉꯧꯅꯦ ꯑꯩꯁꯨ ꯑꯁꯦꯡ ꯑꯁꯦꯡꯕ ꯈꯨꯝꯕꯤꯗꯣꯔꯤꯅꯤ ꯅꯪ ꯑꯍꯥꯟꯕ ꯑꯩꯒ ꯎꯅꯕ ꯅꯨꯃꯤꯠꯇꯨꯒ ꯅꯪ ꯀꯔꯤ ꯐꯥꯎꯒꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇꯨꯒ ꯑꯩꯗꯤ ꯇꯜꯂꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯍꯨꯝꯁꯨꯕ ꯎꯅꯕꯗꯒꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯄꯥꯝꯃꯦ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯅꯪꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯈꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯀꯣ ꯑꯗꯨꯒ ꯃꯁꯛꯇꯗꯤ ꯅꯨꯡꯁꯤꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯍꯥꯟꯕꯗꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗꯁꯨ ꯑꯩꯈꯣꯏꯅꯤꯗꯤ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯟꯅꯔꯤꯃꯤꯗꯅ ꯑꯗꯨꯅ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯟꯅꯕꯅꯤꯅ ꯅꯪꯒꯤ ꯃꯈꯣꯟꯗꯣ ꯑꯩꯅ ꯈꯔ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯨ ꯈꯤꯇꯪ ꯃꯥꯜꯂꯞ ꯇꯧꯕꯅꯤꯅꯅꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯛꯇꯥ ꯎꯅꯕ ꯂꯥꯛꯄꯗ ꯑꯩꯒ ꯇꯣꯅꯨꯒ ꯎꯅꯕ ꯂꯥꯛꯃꯤꯟꯅꯩꯃꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯃꯤꯟꯅꯩꯕ ꯑꯁ ꯑꯗꯨꯗꯩ ꯅꯪ ꯅꯨꯄꯥꯁꯤꯗꯤ ꯀꯃꯥꯏꯅꯅꯣ ꯅꯪ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯅꯪ ꯈꯔ ꯊ꯭ꯔꯦꯠ ꯆꯥꯅꯔꯣꯏꯗꯕ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯒ ꯐꯥꯔꯁꯇ ꯍꯩꯅꯗꯕꯗꯨꯅꯦꯕ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯎꯅꯕ ꯍꯥꯏꯁꯤꯗꯕꯨ ꯈꯤꯇꯪ ꯏꯀꯣꯏ ꯀꯣꯏꯅꯗꯣꯏꯃꯤꯅ ꯅꯪꯗꯤ ꯀꯔꯤꯝ ꯀꯣꯏꯗꯦ ꯌꯥꯝꯅ ꯑꯩꯗꯤ ꯄꯨꯔꯥ ꯆꯍꯤ 10 ꯈꯪꯅꯔꯛꯄꯩ ꯃꯤ ꯑꯗꯨꯃꯥꯏꯅ ꯀꯣꯏꯗꯕꯗꯨꯒ ꯈꯜꯂꯤꯕ ꯀꯩꯅꯣ ꯃꯁꯤꯕꯨ ꯏꯀꯣꯏꯒ ꯀꯣꯏꯗꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅ ꯑꯗꯨꯒ ꯑꯩꯗꯤ ꯐꯥꯔꯁꯇꯗꯤ ꯍꯩꯅꯔꯝꯗ꯭ꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯑ ꯑꯩꯈꯣꯏ ꯃꯥꯗ ꯃꯥꯅ ꯅꯨꯄꯥꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏ ꯑꯩ ꯉꯝꯖꯔꯔꯣꯏ ꯃꯊꯪꯗꯒ ꯆꯠꯂꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯏꯁꯗꯨꯅ ꯐꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯕꯗꯗꯤ ꯑꯗꯨꯝ ꯄꯥꯝꯃꯛꯑꯦ ꯑꯗꯨꯝ ꯐꯖꯔꯛꯑꯦꯕ ꯃꯤꯠꯁꯤꯒ ꯑꯗꯨꯅꯤ ꯋꯥꯔꯤꯕꯨ ꯑꯩ ꯅꯉꯣꯟꯗ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯨꯗꯤ ꯆꯥꯝꯂꯛ ꯁꯨꯔꯕꯅꯤꯅ ꯁꯤ ꯍꯥꯏꯔꯤꯁꯤ ꯅꯉꯣꯟꯗ ꯅꯪꯁꯨ ꯅꯊꯧꯔꯤꯗ ꯑꯗꯨꯃꯥꯏꯅ ꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯪꯉꯤ ꯑꯇꯩꯗꯤ ꯅꯪꯅꯦ ꯈꯪꯉꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯊꯕꯛ ꯑꯃꯒ ꯍꯥꯏꯔꯛꯎꯅꯦ ꯑꯩꯅ ꯇꯧꯕꯗ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯒ ꯅꯪꯅ ꯍꯥꯏꯗꯤ ꯑꯁ ꯑꯩꯅ ꯇꯧꯕꯗ ꯁꯥꯎꯅꯤꯡꯕ ꯊꯕꯛ ꯑꯃꯒ ꯍꯥꯏꯔꯣ ꯑꯩꯅ ꯁꯥꯎꯒꯠꯂꯛꯄ ꯃꯇꯝꯗ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯥꯎꯒꯠꯂꯛꯑꯗꯤ ꯑꯗꯨꯅꯤ ꯐꯖꯅꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯍꯥꯏꯗꯤ ꯅꯪꯅ ꯁꯥꯎꯒꯠꯂꯛꯏꯉꯩ ꯑꯩꯁꯨ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯅꯪꯅ ꯁꯥꯎꯅꯤꯡꯉꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯑꯗꯨꯝ ꯁꯥꯎꯅꯔꯕꯅꯤꯅ ꯑꯗꯨꯝ ꯈꯟꯅꯔꯦꯗꯅ ꯑꯗꯣ ꯑꯩꯅ ꯁꯥꯎꯒꯠꯂꯛꯑꯦ ꯅꯪꯁꯨ ꯈꯤꯇꯪ ꯍꯟꯊꯕꯗꯤ ꯌꯥꯏꯗꯅ ꯍꯟꯗꯕꯨꯗꯤ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯑꯩꯅ ꯍꯟꯊꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯅꯨꯄꯤꯅ ꯍꯟꯊꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯇꯝ ꯑꯃꯗ ꯅꯨꯄꯤꯅ ꯍꯟꯊꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯅ ꯑꯩꯁꯨ ꯃꯌꯥꯝ ꯍꯟꯊꯕꯤꯔꯤꯗꯨꯗꯤ ꯅꯪ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯅꯦ ꯐꯔꯦ ꯐꯔꯦ ꯃꯊꯪꯗꯩ ꯈꯔ ꯈꯔ ꯍꯟꯊꯕꯤꯔꯒꯦ ꯑꯩ ꯃꯌꯥꯝꯗꯤ ꯍꯟꯊꯕꯤ ꯅꯪ ꯍꯟꯊꯗꯦꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯍꯥ ꯍꯟꯊꯩꯌꯦꯕ ꯑꯗꯨꯒꯗꯤ ꯅꯪ ꯀꯩꯀꯩ ꯍꯟꯊꯔꯦ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯌꯥꯡꯅ ꯁꯥꯎꯒꯜꯂꯦꯕ ꯑꯩ ꯑꯗꯣ ꯅꯪ ꯖꯝ ꯁꯥꯎꯒꯠꯂꯤꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯌꯥꯡꯅ ꯆꯞ ꯃꯥꯟꯅꯅ ꯈꯟꯅꯕ ꯍꯥꯏꯗꯣ ꯑꯃ ꯆꯞ ꯃꯥꯟꯅꯔꯗꯤ ꯈꯟꯅꯔꯦꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯑꯗꯨꯝ ꯈꯟꯗꯤ ꯈꯜꯂꯝꯕꯅꯦꯕ ꯅꯪꯅ ꯁꯥꯎꯔꯒ ꯑꯩ ꯍꯟꯊꯒꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯅꯪꯒ ꯉꯥꯡꯉꯛꯄꯗꯣ ꯍꯦꯛꯇ ꯈꯨꯝꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯤꯟꯁꯤꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦꯕ ꯐꯔꯦꯁꯦ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯍꯥꯏꯗꯨꯔꯥ ꯑꯩꯒꯤ ꯃꯧꯒꯤ ꯍꯥꯏꯗꯨꯔꯥ ꯅꯪ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯣ ꯆꯦꯅꯦꯜꯁꯦ ꯈꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯍꯥꯏꯌꯣ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯨ ꯍꯥꯏꯌꯣ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯧꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯒꯨꯗ ꯅꯥꯏꯠ ꯁꯤꯌꯔ
ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯉꯩꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯒꯗꯕ ꯃꯤꯒ ꯂꯣꯏ ꯍꯧꯅ ꯆꯦꯟꯈ꯭ꯔꯅꯤ ꯍꯥꯏꯕꯤꯔꯛꯑꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯊꯝꯒꯅꯨ ꯀꯩꯅꯣ ꯂꯣꯏꯔꯦ ꯋꯥꯔꯤ ꯍꯪꯕ ꯍꯣꯏ ꯑꯗꯨꯗꯣ ꯋꯥꯔꯤꯗꯤ ꯁꯨꯅꯕ ꯌꯥꯏꯗꯅ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯂꯣꯏꯔꯒ ꯑꯗꯩ ꯇꯧꯔꯛꯀꯦꯕ ꯑꯀꯃꯨ ꯇꯨꯝꯅꯤꯡꯉꯣꯏꯗ꯭ꯔꯣ ꯇꯨꯝꯅꯤꯡꯉꯣꯏ ꯍꯧꯖꯤꯛ ꯇꯧꯔꯛꯇꯣꯏꯅꯤ ꯈꯨꯗꯛꯇ ꯃꯤꯅꯤꯠ ꯑꯅꯤꯇ ꯉꯥꯏꯔꯣ ꯊꯝꯃꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯍꯥꯏꯗꯤ ꯇꯁꯦꯡꯅꯗꯤꯀꯣ ꯑꯩꯁꯦ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯈꯟꯖꯜꯂꯨꯗꯦꯕꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯁꯤꯒ ꯁꯦꯝꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯇꯁꯦꯡꯅꯗꯤ ꯃꯥꯛꯁꯦ ꯑꯩꯒ ꯍꯦꯛ ꯊꯪꯅꯅꯒ ꯂꯩꯃꯤꯟꯅꯔꯒ ꯐꯖꯅꯒ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯂꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅꯗꯤ ꯄꯥꯝꯕꯅꯦ ꯑꯗꯨꯕꯨ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯐꯖꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯤꯗꯤ ꯃꯥꯁꯨ ꯗ꯭ꯌꯨꯇꯤ ꯃꯐꯝꯗ ꯂꯩꯕꯅꯤꯅꯀꯣ ꯑꯩꯅ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯅꯤ나 ꯑꯗꯨꯗꯨꯅ ꯐꯖꯅ ꯐꯝꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗꯤ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯀꯣꯜ ꯇꯧꯔꯒ ꯑꯣꯏꯅ ꯁꯨꯝ ꯍꯪꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗꯥꯒ ꯑꯩꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯟꯅꯔꯣ ꯍꯥꯏꯅ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨ ꯑꯩꯗꯤ ꯃꯌꯥꯝꯁꯨ ꯍꯪꯉꯦ ꯑꯩꯈꯣꯏꯗꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨ ꯇꯧꯏ ꯈꯣꯠꯂꯤ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕ ꯐꯥꯎꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯡꯗꯣ ꯄꯥꯎꯔꯒ ꯎꯔꯒ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯂꯥꯟꯅ ꯈꯟꯕꯤꯌꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯁꯨꯝ ꯀꯃꯥꯏ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ